Yahendo ngasidi ayuktagi magi roomdagi hendorakte. Documents mayam ama yengduna leiringaidani magi personal oina thamliba charge tawduna leiriba phone duda unknown number ama lakpado. Mamituna ngak sanglaga yengduna lei. Aduga phone do tamna lokkalaga manakong maya duda thamlaga tamna hairi. Hello. Response amta lakte hoi mai haibagi call dusu kakte. Yain handakte wahang ama hangdana. Ithil. Adu fawba phone torokliba mido wama fawba ngangakte. Yahinda nangori matagum. Ithil. Nang ithil natabro. Nangagi number jimpapu. Wahaiba nangda call toroklamiba misakto call adu set kakri. Yahin phone duda ngahak yenglagalay. Sengna mama sase apuna ba mana puba daw na tawri. Karino mana tawri saiba mama sa sengna khangri. Kanano karino khangdaba mi amana call tawrlaga mana magi hanagi punsiduda chongsanaba honarisi mama sana masase kari tawki haiba kawraklabani. Adubu fana oiragaso ma number duda call back ti tawdi. Somda ithildo mamit ani duda mapira thangna phone duda yengduna tuminali. Thazarudabani. Yahinge do liraba number do huzik fawba active ohillaga thanamgani haibadi. Thabak yambagi haunabi phone number 20 sinba nupani. Yahin masana sairami magi phone number asuk lei haidan. Adubu asuk kuiraba matamse mana fana yumda leitraso magi number se chalhanduna leirambatuda ithil kapakadawri. Phanamak thajadraso ma angakpadi pokte. Yahina magi matam pumnamakta lei haibisidi nupa mana thabakna toina utkrabani. Sim phana silaso ithilna nongma chimpha puraga call torkiba number dumadi yahin ngasiso tikta kaidana thanamni. Flashback. Fanayamna wakhal choirabi angawbi orasu ithilgi mama thuibisi machanupi sida wama haibadi haide. Atopa mida wangangbadi gyan tadrasu fanayamna ngangi. Wakhal tadabagi haunabi angawbi oizarasu maneduna magi apokpi mamaduda phubibadudi ithil okhongna kaplaga mama bu chijit konsanbi. Mama na magi makutta thangna langjalakpaduda kusa singdo ina punglupluppabani. Adu phawba ma China do kawkhibani. Ithil kamna kapna mama da hari. Ima nangaisi singna kanano khangdabra. Thuibisu kithukirum tawraga machanupi sida yengduna hari. Nang nadabra na kuto. Aidi nahan mina nungna thomakpado yamnai tu sidasu ithui tusanbagi. Adu hairaga magi kuuda soktuna leirido machanupido ulei. Ithil nungaita mamagi kuududa tamna tamna nanthabiraga mapido taithok hairi. Ima ibani chakrasira kadaidan uma ai ha wakre. Ima nangna sumaina leibise aigi wangda mina imabu phubudo I kamaina yengaga leigitra. Chaba chadaba nangna gyan taramadi sigi phibam se yonadi imai chawaro migi mijay phumsu oiro mina utsu phuroidabani. Machanupi na ngangidu phaw tadana thongalda gari thawagi garigi horno tabaga thuibido magi thokpama thongalda kanna chenthokre. Ithil mama bu mukha mudri makut achokpaduda mona yengduna lei. Mamitagi mapi sinthabasi lepti. Hozik khaktada ma China phawba horakle. Manaktuda tariba phido makhuna amaduna tawraga mayana chiktuna machin masegairaga kisinaba khone. Adusu ningthina kisanba ngamdri. Thawa ingkhang ama ngasigi tawdri. Manisu sawrini haidana wa majit amata ngangakdri. Numidangi pung 9 lom taba dwaidani. Ithil makutto chikpa sumhenjili. Tumthagi tawbusu yadri. Manena phamung manaktuda thanamba phone do paikhattuna mi lebra haiduna haifedi yenglaga mana chimpa puriba number duda wakhal ama khanda call tawi. Ring ama ni phau chatringai call du sat pairagi. Hello. Ithil wama tangang mangamdri. Mani se changa kadra khandana yam kina tamna hairi. Ithil loibani nang karai da lebra. Yahendo ingangakpa mawongda hairi. Yumda lei nang phone pirabo.
ꯄꯤꯔꯛꯇꯦ ꯅꯦꯅꯦꯅ ꯑꯁꯤꯗ ꯀꯥꯎꯗꯨꯅ ꯊꯅꯝꯕ ꯑꯣꯏꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯦꯔꯥ ꯍꯥꯏꯌꯨ ꯀꯩ ꯍꯥꯏꯒꯦ ꯏꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯣ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯏꯊꯤꯜ ꯍꯥꯏꯌꯨ ꯑꯗꯨꯝ ꯅꯪ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯏꯒꯅꯨ ꯑꯩꯉꯣꯟꯗ ꯑꯩ ꯉꯁꯥꯏꯗꯣ ꯊꯕꯛ ꯇꯧꯕꯗ ꯈꯨꯠꯇꯣ ꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯤ ꯀꯔꯤꯁꯨ ꯅꯥꯗꯕ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯥꯈ꯭ꯔꯦ ꯏꯁꯨ ꯂꯦꯞꯇꯕ ꯃꯥꯜꯂꯤ ꯑꯁꯤ ꯅꯪ ꯑꯩꯒꯤ ꯃꯣꯂꯣꯝ ꯑꯝꯇ ꯂꯩꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯌꯦꯡ ꯑꯩ ꯉꯁꯤꯒꯤꯗꯤ ꯈꯥꯡꯈ꯭ꯔꯒꯦ ꯀꯩꯅꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯏꯅꯣ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯏꯊꯤꯜ ꯀꯣꯟꯅ ꯍꯥꯏꯈ꯭ꯔꯒꯦ ꯐꯣꯟꯁꯤ ꯂꯧꯈ꯭ꯔꯅꯤ ꯍꯌꯦꯡ ꯑꯩ ꯄꯩꯁꯥ ꯁꯤꯗ ꯍꯟꯖꯤꯟꯕꯤꯒꯦꯀꯣ ꯅꯪ ꯑꯁꯤꯃꯇꯪ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦꯔꯥ ꯍꯧꯖꯤꯛ ꯄꯨꯡ 9:19 ꯆꯠꯂꯤ ꯄꯨꯡ 9:30ꯗ ꯅꯪꯅ ꯅꯍꯥꯟ ꯊꯣꯔꯛꯑꯝꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯗꯒꯤ ꯊꯣꯔꯛ ꯑꯩ ꯂꯩꯔꯝꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯉꯝꯈ꯭ꯔꯅꯤ ꯈꯥꯡꯕ ꯍꯌꯦꯡ ꯂꯥꯛꯈ꯭ꯔꯣ ꯌꯥꯔꯣ ꯑꯩ ꯊꯣꯔꯛꯇꯣꯔꯤ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯣ ꯅꯦꯅꯦꯅ ꯎꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯥꯛꯀꯦꯀꯣ ꯑꯗꯣ ꯅꯪ ꯀꯩ ꯆꯥꯔꯦ ꯏꯊꯤꯜꯗꯣ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯑꯁꯣꯝꯗꯒꯤ ꯃꯅꯦꯅ ꯈꯪꯒꯧ ꯀꯧꯈꯤꯕꯗꯣ ꯌꯥꯍꯦꯟ ꯇꯥꯍꯧꯏ ꯑꯗꯨꯒ ꯐꯣꯟꯗꯣ ꯁꯠ ꯀꯛꯈ꯭ꯔꯦ ꯀꯛꯈꯤꯕ ꯀꯣꯜꯗꯣ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯗ꯭ꯔꯤ ꯆꯤꯡꯁꯦꯜꯍꯣꯏꯗꯒꯤ ꯍꯜꯂꯛꯄ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤꯕꯅꯤ ꯌꯥꯍꯦꯟꯗꯣ ꯃꯥ ꯋꯥꯏ ꯍꯥꯏꯗꯦ ꯋꯥꯔꯝꯕ ꯄꯨꯝꯕ ꯃꯥ ꯀꯥꯎꯈ꯭ꯔꯕꯅꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯦꯀꯦꯠꯇꯣ ꯇꯤꯁꯔꯠꯇꯨꯒꯤ ꯃꯊꯛꯇ ꯂꯤꯠꯁꯜꯂꯒ ꯃꯥ ꯁ꯭ꯇꯦꯌꯔꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤ ꯌꯥꯍꯦꯟꯗꯤ ꯌꯥꯍꯦꯟꯅꯤ ꯅꯨꯄꯤꯁꯤꯒꯤꯅꯤ ꯍꯥꯏꯔꯗꯤ ꯃꯥ ꯑꯋꯥ ꯄꯣꯊꯥ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯃꯥ ꯍꯥꯏꯅꯔꯨꯕ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯏꯊꯤꯜꯍꯣꯏ ꯇꯝꯅ ꯉꯁꯤꯁꯨ ꯂꯥꯛꯂꯤ ꯍꯥꯏꯅꯈꯤꯕ ꯄꯨꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯒꯥꯔꯤꯗꯣ ꯇꯞꯅ ꯈꯥꯝꯃꯒ ꯃꯥ ꯏꯊꯤꯜꯕꯨ ꯉꯥꯏꯔꯤ ꯏꯊꯤꯜꯗꯨ ꯁꯣꯝꯗ ꯃꯅꯦꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯦꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯒ ꯃꯅꯦꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯏꯊꯤꯜ ꯃꯥ ꯉꯁꯥꯏ ꯌꯥꯍꯦꯟ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯁꯠ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤ ꯃꯆꯥ ꯑꯃ ꯃꯀꯣꯛꯇꯨꯗ ꯀꯨꯞꯁꯜꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯎꯅꯈꯤꯕ ꯖꯒꯥꯗꯨꯗ ꯌꯥꯍꯦꯟꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯑꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯂꯣꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯤꯔꯔꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯂꯛꯄꯅꯤ ꯀꯅꯥꯝꯇ ꯐꯝꯂꯝꯗꯕꯗꯨꯗ ꯏꯊꯤꯜꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯌꯥꯍꯦꯟꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯊꯤꯜꯁꯨ ꯏꯈꯪ ꯈꯪꯉꯤ ꯏꯃꯥ ꯑꯩꯅꯦ ꯑꯁꯤ ꯅꯪ ꯁꯨꯃꯥꯏꯅ ꯂꯦꯞꯇꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯀꯤꯈ꯭ꯔꯦ ꯑꯃꯝꯕꯁꯤꯗ ꯁꯣꯔꯤ ꯑꯗꯣ ꯁꯤꯗꯗꯤ ꯃꯝꯕꯅꯤꯅ ꯎꯔꯣꯏ ꯑꯩ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯈꯨꯠꯇꯣ ꯀꯩꯗꯧꯔꯤꯅꯣ ꯏꯊꯤꯜꯅ ꯋꯥ ꯈꯨꯝꯃꯛꯄ ꯉꯥꯏꯗꯅ ꯌꯥꯍꯦꯟꯅ ꯅꯨꯄꯤꯗꯨꯕꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯐꯝꯊꯍꯜꯂꯒ ꯃꯈꯨꯠꯇꯨꯗ ꯆꯦꯠꯁꯤꯜꯂꯤꯕ ꯐꯤꯗꯣ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ ꯐꯤꯗꯣ ꯏ ꯆꯨꯞꯁꯟꯈꯤꯕꯒ ꯀꯪꯁꯟꯈꯤꯕꯒ ꯏꯊꯤꯜꯗꯣ ꯍꯧꯖꯤꯛꯇꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯔꯤ ꯑꯁ ꯅꯥꯕ꯭ꯔꯥ ꯌꯥꯝꯅ ꯈꯔ ꯅꯥꯈ꯭ꯔꯦ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯏꯁꯤꯕꯣ ꯊꯕꯛ ꯇꯧꯕꯗꯅꯤ ꯏꯊꯤꯜ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯌꯥꯝꯅ ꯍꯪꯒꯅꯨ ꯑꯩꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯅ ꯅꯪꯅ ꯊꯦꯡꯕꯗ ꯂꯥꯛꯑꯒ ꯋꯥ ꯃꯌꯥꯝ ꯍꯪꯂꯒ ꯑꯩꯅ ꯈꯨꯝꯒꯗꯕ ꯅꯠꯇꯦ ꯑꯣꯏ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯁꯤ ꯋꯥ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯀꯩꯒꯤꯅꯣ ꯁꯦ ꯅꯈꯨꯠꯁꯦ ꯕꯦꯇꯥꯖꯤꯟꯁꯤꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯀꯦꯀꯣ ꯈꯤꯇꯪ ꯊꯨꯞꯀꯅꯤ ꯕꯦꯇꯥꯗꯤꯟ ꯁꯣꯂꯨꯁꯟꯗꯨꯅ ꯂꯁꯤꯡꯗꯨꯗ ꯍꯥꯞꯂꯒ ꯑꯁꯣꯛꯄ ꯖꯒꯥꯗꯨꯗ ꯇꯩꯊꯣꯛꯄꯤ ꯏꯊꯤꯜꯗꯣ ꯌꯥꯍꯦꯟꯅ ꯇꯧꯔꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯕ꯭ꯔꯣ ꯈꯥꯏꯗꯦ ꯗꯣꯛꯇꯔ ꯑꯣꯏꯗꯤꯌꯦ ꯁꯤꯗꯤ ꯐꯥꯔꯁ ꯑꯦꯗ ꯈꯛ ꯄꯤꯕꯅꯤ ꯑꯩ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯀꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯐꯦꯠ ꯆꯠꯂꯨꯁꯤꯔꯥ ꯑꯁꯤꯈꯛ ꯁꯣꯛꯄꯒꯤ ꯀꯩꯗꯧꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗ꯭ꯔꯥ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯗꯣꯛꯇꯔ ꯌꯦꯡꯈ꯭ꯔꯁꯤ ꯇꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕ ꯑꯣꯏꯕ꯭ꯔꯣ ꯖꯥꯠꯅꯤ ꯅꯪꯅ ꯍꯪꯉꯤ ꯋꯥꯍꯪꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦꯗ ꯀꯅꯥꯝꯇ ꯍꯣꯏ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯂꯩ ꯃꯥꯕꯨꯗꯤ ꯗꯣꯛꯇꯔ ꯑꯣꯏ ꯑꯗꯨꯒꯤ ꯑꯣꯏꯕꯅꯤꯅꯦ ꯅꯪꯅ ꯗꯣꯛꯇꯔ ꯌꯦꯡꯁꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯕꯦꯇꯥꯗꯤꯟꯁꯤꯅ ꯇꯩꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯟꯃꯦꯟꯁꯦ ꯑꯃꯨꯛ ꯇꯩꯒꯗꯕ ꯀꯣ ꯐꯤꯒꯨꯝꯅ ꯌꯦꯠꯁꯤꯟꯒꯅꯨ ꯐꯠꯇꯦ ꯏꯁꯤꯡꯒꯨꯝꯕ ꯌꯥꯝ ꯊꯦꯡꯒꯅꯨ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯇꯦꯕ꯭ꯂꯦꯠꯅꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯨ ꯌꯥꯎꯔꯕꯅꯤ ꯁꯤꯅ ꯆꯥꯛ ꯇꯣꯛꯂꯒ ꯆꯥꯔꯣ ꯆꯤꯛꯄꯗꯣ ꯈꯔ ꯍꯟꯊꯅꯕ ꯍꯣꯏ ꯆꯥꯕꯤꯈ꯭ꯔꯒꯦ ꯑꯁꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯥꯔꯝꯂꯅꯤ ꯑꯩ ꯁꯤꯡꯉꯛꯀꯦ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯅꯪ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕ ꯆꯥꯗꯦ ꯂꯥꯝꯗꯕꯅꯦ ꯉꯁꯤꯗꯤ ꯑꯁꯤ ꯆꯤꯛꯄꯗ ꯆꯥꯛꯀ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯤ ꯌꯥꯍꯦꯟ ꯃꯥꯒꯤ ꯁꯤꯠꯇꯨꯗ ꯊꯝꯂꯤꯕ ꯄꯣꯂꯤꯊꯤꯟꯗꯨ ꯄꯤꯔꯛꯏ ꯁꯤ ꯄꯥꯏꯈ꯭ꯔꯣ ꯆꯥꯅꯕ ꯌꯥꯎꯕꯅꯤ ꯌꯥꯔꯗꯤ ꯆꯥꯛ ꯈꯔ ꯆꯥꯁꯤꯜꯂꯨꯀꯣ ꯑꯗꯨꯒ ꯅꯕꯨꯛ ꯊꯟꯗ꯭ꯔꯒꯅ ꯁꯤ ꯆꯥꯔꯨꯀꯣ ꯑꯁ
ꯑꯩ ꯇꯟꯈ꯭ꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯔꯛꯄꯁꯦ ꯑꯩ ꯂꯧꯅꯤꯡꯗꯦ ꯉꯁꯤꯒꯤꯗꯤ ꯂꯧꯔꯣ ꯃꯊꯪꯗꯩꯗꯤ ꯂꯩꯔꯣꯏꯒꯦ ꯀꯣ ꯁꯤ ꯄꯨꯁꯜꯂꯨ ꯑꯗꯨꯒ ꯆꯪꯉꯨ ꯅꯤꯅꯦꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤꯕ ꯍꯣꯏ ꯑꯩ ꯆꯦꯟꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯐꯔꯦꯅꯦ ꯆꯪꯉꯨꯀꯣ ꯏꯊꯤꯜꯁꯨ ꯌꯥꯍꯦꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯌꯥꯍꯦꯟꯁꯨ ꯅꯣꯛꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯛꯇꯨꯅ ꯆꯪꯉꯨ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄ꯭ꯔꯦꯖꯦꯟꯠꯅꯤ ꯌꯥꯍꯦꯟꯗꯣ ꯋꯥꯈꯜ ꯑꯅꯤ ꯆꯣꯏꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯕꯛꯁꯨ ꯆꯠꯊꯣꯛꯇꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ ꯏꯃꯨꯡꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯋꯥ ꯉꯥꯡꯒꯟꯈ꯭ꯔꯕ ꯕꯣꯏꯅꯥꯎ ꯐꯥꯎꯕ ꯉꯁꯤꯗꯤ ꯃꯤ ꯑꯃꯗ ꯃꯃꯤꯠ ꯍꯪꯒꯠꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯣꯏ ꯂꯩꯅꯩ ꯒꯦꯔꯦꯖꯇꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯇꯔꯨꯛꯇꯣ ꯕꯦꯂꯦꯟꯅ ꯃꯊꯪ ꯊꯧꯗꯣꯔꯒ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨꯗ ꯃꯊꯪ ꯈꯥꯝꯃꯤ ꯃꯥꯒꯤ ꯑꯉꯥꯡꯈꯩ ꯁꯨꯅ ꯂꯩ ꯃꯄꯥꯕꯨꯡꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯋꯤꯜ ꯆꯤꯌꯔꯗꯨꯗ ꯂꯩꯔꯤ ꯃꯃꯥ ꯂꯥꯏꯖꯁꯨ ꯕꯣꯏꯅꯥꯎꯒ ꯄꯨꯟꯅ ꯐꯝꯂꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯈꯩ ꯄꯨꯟꯖꯜꯂꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯍꯦꯟꯒꯤ ꯏꯃꯨꯡꯗ ꯀꯝꯄꯜꯁꯔꯤꯅꯤ ꯁꯣꯏꯕ ꯌꯥꯗꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯑꯣꯏꯔꯁꯨ ꯌꯥꯍꯦꯟꯅ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯐꯖꯅ ꯑꯃꯨꯛ ꯐꯥꯎ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯉꯁꯤ ꯄꯨꯟꯕꯅꯤ ꯌꯥꯍꯦꯟꯗꯣ ꯐꯝꯂꯤꯕ ꯆꯤꯌꯔꯗꯨꯗꯒꯤ ꯃꯥꯒꯤ ꯌꯦꯠꯑꯣꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯋꯥ ꯍꯪꯂꯛꯏ ꯉꯔꯥꯡ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯐꯥꯔꯝꯗ ꯀꯅꯥ ꯆꯠꯂꯤ ꯈꯨꯃꯛꯇꯦ ꯇꯨꯃꯤꯟ ꯂꯩꯅꯕꯗꯨꯗ ꯕꯦꯂꯦꯟꯅ ꯖꯣꯟꯗ ꯌꯦꯡꯂꯛꯄꯗꯣ ꯖꯣꯟꯗꯣ ꯀꯌꯥꯟ ꯈꯪꯇꯥ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯗꯍꯦꯟ ꯑꯩꯅ ꯆꯠꯄꯅꯤ ꯀꯅꯥꯒ ꯆꯠꯂꯤꯕ ꯗꯥꯊꯣꯏꯒ ꯆꯠꯄꯅꯤ ꯌꯥꯍꯦꯟꯗꯣ ꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯊꯣꯏꯕꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤ ꯐꯥꯔꯝꯗ ꯆꯠꯂꯨꯕꯗꯨꯗ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯒꯦ ꯈꯟꯅ ꯃꯃꯥ ꯂꯥꯏꯖꯗꯣ ꯕꯣꯏꯅꯥꯎꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠꯅ ꯌꯦꯡꯉꯤ ꯕꯣꯏꯅꯥꯎꯁꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯍꯥꯏ ꯌꯥꯍꯦꯟꯅ ꯑꯩꯒꯤ ꯐꯥꯔꯝꯒꯤ ꯊꯕꯛꯁꯦ ꯖꯣꯟꯗ ꯑꯌꯥꯝꯕ ꯁꯤꯟꯅꯕꯅꯤ ꯐꯥꯔꯝꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯌꯦꯡꯁꯟꯕ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯅ ꯇꯧꯕ ꯅꯠꯇꯦ ꯐꯥꯔꯝꯁꯤꯗꯤ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯄꯥꯕꯨꯡꯒꯤ ꯈꯜꯂꯒ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯗꯅ ꯇꯧꯕꯅꯤ ꯑꯩ ꯉꯔꯥꯡꯁꯨ ꯌꯦꯡꯁꯟꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯖꯣꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯤ ꯃꯄꯥꯕꯨꯡꯗꯣ ꯋꯤꯜ ꯆꯤꯌꯔꯗꯨꯗꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯍꯥꯏꯔꯛꯂꯒ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯇꯧꯕꯗꯣ ꯂꯥꯏꯖꯅ ꯃꯄꯨꯔꯣꯏꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇꯨꯅ ꯁꯥꯏꯟ ꯇꯧꯔꯒ ꯋꯥꯗꯣ ꯇꯞꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯍꯥꯏ ꯂꯥꯏꯖꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯦꯟ ꯑꯉꯥꯡꯈꯩꯗ ꯇꯥꯏꯅꯒꯅꯨ ꯑꯥꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯁꯣꯏꯕꯅꯤ ꯍꯥꯏꯔꯤꯅꯦ ꯏꯃꯥ ꯄꯥꯕꯨꯡ ꯍꯤꯗꯥꯛ ꯄꯤꯖꯕ ꯃꯇꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯤꯜ ꯆꯤꯌꯔꯗꯨ ꯏꯟꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ ꯌꯥꯍꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯥꯏꯔꯤ ꯑꯩꯒꯤꯁꯤꯗ ꯅꯣꯏ ꯂꯩꯔꯛꯏꯁꯦ ꯆꯍꯤ ꯌꯥꯝ ꯑꯩ ꯅꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯋꯥꯁꯦ ꯑꯗꯨꯝ ꯀꯣꯏꯗꯅ ꯍꯥꯏꯒꯦ ꯊꯥ ꯑꯃꯃꯨꯛ ꯁꯨꯔꯦ ꯖꯣꯟꯒ ꯊꯣꯏꯕꯒꯅ ꯑꯩꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯕ इखंग हे खंगौदना इसर हाइदुरक्ꯄ वादुदा मोय मंगा तरुक्तो जोनगा थोइबगदा येंगी जोनदी वामता हाइरक्ते तुमिन नोनथरगा लei अदुबु थोइबदी वांगांग लei दायन आइदी युमदा प्रॉब्लम खरा थोकपगिनी आइ दायनदा हाइबसु मतम अमा इफंग फंगदबगी तौबनी मथुंग तौरबगी हानगी आइगा नोइगा लेनखिबा फैमिली अमा ओइबगी मरीदो हौजिक अखोइगी मरक्ता लेट्रे सी मयामसे आइना नोइ चेई मरी थादोबगिनी जोनसु हंदक्ति नुंगाइतना ममाइ ममित लोइना नोनथरगा हाइनि दायन आई सोइख्रे मतुंगदा अमुक तौरगी पाबुंग सेनबसे एंगोंदा खरा वाना थोकपगी तौबन यायन फुखोगली अदुगा हन्ने येंगलमदा वासिमा खखारि जोन नंग हयेंगदगी आइगी सिदा लाकबा यानि नंगी अवादबा पिबम थोकप सेलरदी बेलेंदगी लौखो सिमा खखारमलगा टेबलदुदगी मागी फोन लौरगा इमुंगदा चंख्रे बेलें नुंगाइता जोनदा येंगी जोनसु वा मा हाइरक्त्रे पीगदबा पैसादी बेलें मतम चाना लोइना पीख्रबनी हंदक मरक जोनसी अतोप थबक निवानगीदा चले हाइबसे यायना खंगबा कुइरबनी बोइनाउन इपंग पंगै तमथोकपा हौरक्पगा यायना फाख्रे बेलें मागी पॉकेटगी चोंगा चपी खरा यावबदो लौथोगा जोनदा पिरई यायन हौगख्रबनीना मागी थोकपा थबक चनबगी तौनख्रे बोइनाउदो नुंगाइतना जोनदा येंगदना लei जोनसु मागी दायहन हाइरमब वानिना
मा उपाय लेते जोंदो याहिनगी ममा लाइजगा मपाबुंगदी अमुक्तंग उननिंगबनी अदुबु मा वामता हाइबंगमदा युमदुदगी खोंग थांदोरगले याहिनसु मसादो फ्रेश ओइथोरगा वाशरूमदगी थोरगले अदुगा टेबलदुदा चाइरगा लेरिबा जोनगी डॉक्यूमेंट सिंगदो फाइलदुदा पुलप हापचिंदुना तोंगाना थमख्रे अदुगा मा हॉस्पिटलदा चिंगसलगी मपाबुंगी मनाकदा चन्नबा हाइदना लुशिनबा होख्रे चिंगसेलदो लेरंगनी खंगबना मा मिसेस अममुक थारुद्रे लुशिनबा लोइरगा चुमद्रिंग मखादा कुमथरकलगा बोइना होइना फार्मदा थादोख्रगा मागा बेलेंगा खक हॉस्पिटलदुदा लाई फोनदो लौथुक्तुना चिंगसेलदा कॉल तौबदा पाइरक्ट्रे आईसीयूदा हाइफेट चंगलमलगा नर्स अमगा पेशेंटुगी मतांगदा वारी सारमगा थोरकले अदो फाउबा चिंगसेलगी कॉल बैक लाक्ति याहेन अहेनबा खंजिलुद्रे चिंगसेल ngaiboi belenga puna coffee ma thause haina cafeteria du changakpani tani cha hik chadana hik changbaga चिंगसेल गा सकेन गदो फमिनरगा कॉफी रा कइनो मथक्तुना लेरमी अदुबदा याहिंदो ममित अनि दि सुख्री वेलेना दयन चंगागा फमुगरा लाओ तुंगाना फमदोरा फमोय याहिंदो चिंगसेल गे नाकन्दुदा फमथै बेलेंसो अतोप चेयरदुदा फमगे हाइदना चेयरु चिंगथोरबनी याहिना चिंगसेल गे नाकन्दा फमथखिबदुदा मासु सकेन गे नाकन्दुदा इकोई कोइरप तौना चेयरु चिंगथोगा तमना फमी चिंगसेलदो इंगंगकना ए अबुंजा लांगनी खोनीगा माइरक्तबा फोन साइलेंट थमगदंगना काविनी मसाई मनुंगदा चंगबदुदा साइलेंट थमखिबनी अदुगाइदि बाप ओइरुद्रि बिलेंगा खकला इरो याहिंदो कुमक्ट्रि मागी थोपो मलेखिबदुदा बिलेन ओइना खुमै होइचे आइगा दाहिंगा ककागी मनाक्ता अंत चलुसेना लाक्पनी Masai makai tumi leremba sakendo nomi yahen onsil laga wari sari yahen nungai riba oh nungai ri nang di gamai tore adum sumaina leisini chingsel oigado chingsel do yahen gi ngasi gi mongsi ipa pa khale hoji anga macha dana amuk phuna badi phuna roi haibabu ani sina puna lekibasi ma masa do leita phom khangdi yahen si or pudangai ri chalase haiba phajade Billions of what Kraga, coffee order to Bujakre. Second, a Makatari business commentary. Hana Yana Nido, a home lady. Jay Marie Mangamo, my own Siludrabanina, Karawana di Tokro. Hangiang Hanglapani, Jingsel the Wado, is a Sorectory Kanbagi. Second, a Mutang Mamituni Ying. Bidding the Gyanta Vanubani, Adufana Oreso, Haidokiwadi, a Mukhanjin Vanubanati. याहिंसो माइथोंगदुदगी मिनोकमा माखंदा खुमै इसाना पामजब ड्रीमदो फंगदना मीगी मतुंगिलगा तौदा याददौना तौगदबगी सरो इसागी अपाम लंबीदुदा चलगा चही मंगा चंगलसो चरुक चंगलसो मपु ओइना लैबना फत्रने हा अहिदी मीगी मखादा थबक तौबा हिनबस मी सोइरक्ते I was born to be on the top Secondो मचिंखरा फत्तबगा याहिंगी सुमाइना थल थल ngangbasi मागी असावी ओरपनी ngasi sumana nganga wa khudingi maya adom kumaga leidore adumakpu hinjan madi yaroi khanbagi kumai nangna nangi lambi da chalingai da nangna pamjariba nangna lalaga thamliba maruiba posakuri kanana hanu hugi ingsi like I already told you I will be the first before you yahina kumge tawbaga handakti chingsel na phathali abungcha nangaiga warim te sarase Doctor ne sukhara hairami lao si hairam lagama second da chalage hairam duna yahen bu puduna thorakli belen su coffee puduna lakpani yahen ga chingsel ga na leram da buda ngakang phomki ge khana phomduna lehori hospital dugi mapanda ani do thoraga apungcha nangna second ga dum khana doi tawisi bu kaigino kaiba aina khana doi taweba Nate, I Heidi, Mina Wado Heradi, Nang Sukara Halo Habani, Wari the Womaku Mamis of the Samnadi, Nangi Topa, Magi Topa, Tabu Samte Yad. Kaido, Nangi would the diner say, Sakinangam Draga, and Gunang is a gagin. Abunja, Dina Giwanati, I cook Sinromil, the labor senati music, Nevani Kanajin at our Katrana, a packet bagi Habani.
ꯐꯨꯕꯝꯕꯨ ꯂꯩꯔꯝꯃꯔꯣꯏ ꯃꯥ ꯑꯩꯅ ꯐꯨꯃꯟꯗꯅ ꯑꯁꯤ ꯃꯤꯁꯤꯗꯤ ꯉꯥꯏꯈꯣ ꯅꯪꯅ ꯁꯀꯤꯟꯒ ꯑꯁꯨꯛ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯔꯝꯕꯁꯤꯅ ꯀꯃꯥꯏꯅꯅꯣ ꯀꯣꯂꯦꯖꯇꯒꯤ ꯑꯗꯨꯝ ꯈꯔ ꯂꯣꯏꯅꯕ ꯍꯧꯔꯤ ꯀ꯭ꯂꯥꯁ ꯅꯣꯠ ꯀꯩꯀꯥꯗꯁꯨ ꯑꯩꯒꯤ ꯍꯦꯜꯞ ꯌꯥꯝ ꯇꯧꯕꯤꯕꯅꯤ ꯍꯥꯟꯅꯗꯧꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯁꯨ ꯃꯦꯆꯨꯔ ꯐꯖꯅ ꯑꯣꯏꯔꯕꯅꯤꯅ ꯂꯣꯏꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯕ ꯌꯥꯍꯦꯟꯗꯣ ꯆꯤꯡꯁꯦꯜꯗ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯅꯪ ꯅꯠꯇ꯭ꯔꯣ ꯌꯥꯍꯦꯟ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯇ ꯇꯤꯟꯅꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯍꯩꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯅꯤꯗꯅ ꯅꯪꯒ ꯂꯣꯏꯅꯔꯤ ꯁꯨꯃꯥꯏꯅ ꯁꯀꯦꯟꯒ ꯂꯣꯏꯅꯗꯦ ꯀꯩꯁꯨ ꯅꯣꯡꯃꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯦ ꯆꯨꯝꯅ ꯁꯨꯝ ꯄꯥꯕꯨꯡ ꯅꯥꯕꯒꯤ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ ꯌꯥꯔꯦ ꯁꯀꯦꯟꯒꯤ ꯋꯥ ꯄꯜꯂꯒ ꯆꯪ ꯑꯩ ꯆꯠꯂꯒꯦ ꯍꯩꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯂꯥꯛꯄꯒ ꯋꯥꯒꯗꯣ ꯈꯨꯝꯗꯕꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯕꯦꯂꯦꯟꯗ ꯀꯣꯜ ꯇꯧꯏ ꯕꯦꯂꯦꯟ ꯀꯣꯐꯤ ꯀꯞ ꯀꯌꯥ ꯊꯛꯏꯒꯦꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯊꯣꯔꯛꯑꯣꯔꯥ ꯄꯥꯔꯀꯤꯡꯗ ꯂꯩꯔꯦ ꯊꯨꯅ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯕꯦꯂꯦꯟꯁꯨ ꯊꯣꯔꯛꯑꯒ ꯒꯥꯔꯤꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯌꯥꯍꯦꯟꯁꯨ ꯐꯅꯌꯥꯝ ꯁꯀꯦꯟꯗ ꯁꯥꯎꯔꯁꯨ ꯆꯤꯡꯁꯦꯜꯗꯗꯤ ꯁꯥꯎꯕ ꯉꯝꯗꯦ ꯐꯖꯅ ꯂꯩꯌꯨ ꯆꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯎ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯆꯤꯡꯁꯦꯜ ꯆꯠꯈꯤꯕ ꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ ꯌꯥꯍꯦꯟꯅ ꯉꯁꯤ ꯐꯥꯎꯕ ꯁꯀꯦꯟꯁꯦ ꯌꯥꯔꯝꯗ꯭ꯔꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯈꯤꯗꯕꯗꯨꯅ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ